Manipur da ehan hanba oina 1 gram Manipur na sindana Miss and Mr Teen Manipur amade Miss and Mr Junior Manipur Beauty Contest English ngani kuntaruki khankat laba contested singi sashing ceremony pangthokhre lamboy khong Nangkong Iroisemba Lambida Leiba Union TBS showroom building da pangthokiba sasing ceremony aduga mari leinana 1 gram Manipur State in charge Dr. Huirem Nirupama Chanuna Haikibada Miss and Mr Teen Manipur amade Miss and Mr Junior Manipur Beauty Contest English ngani kontaruki dama contested chambagat stupna mari khangat ke amade contest asi category ani thokna khaidoktuna pangthokane hanba category da chahi ahum dagi chahi taranithoi fauba amade chahi tarahumdoi dagi chahi taratare faubani hairi modeling amade fashion gi lamda hodgalakliba angang singi talent sing uthok pinaba empower taubiba amade personality develop taunabagi pandamda hairiba contest asi pangthokpane amade Piklingai dagi hauna mi amaga hagthengnana wari sanaba natraga ubada confidence lainaba communication skill kaya ama lehenaba honabani haiba wafam thamke loinana modeling fashion beauty pageant gilamda pamjaba haurakliba angang singbu piklingai dagi makhong sembiduna semgatnaba masigumba khongthang asi paikhatpani haiki Masi maru oina koigi haugalakliba angang singi oina ko moigi talent se phasana empower tawbiba sida sa koina support tawbiba sigi pandam da pangthokjabani aduga moigi masagi oiba confidence level and intelligence adagi di personality development sidagi moina tambayai aduga moi masagi oina future bright oina ko adugi tambiba gi mafam amakhakni aduga moi masagi goal do achieve sidagi tawgani na khanjai